ꯑꯁꯤꯒꯤꯁꯤ ꯁꯨꯔꯥ ꯑꯜ-ꯃꯨꯑ꯭ꯃꯤꯟ ꯍꯧꯒꯗꯕ ꯑꯗꯨꯒꯤꯗꯨ ꯑꯗꯨ ꯋꯥꯔꯤꯗꯨ ꯅꯃꯥꯗꯅꯤ ꯁꯤꯡꯉꯛꯇꯅꯦ ꯑꯩ ꯁꯔꯀꯥꯔꯁꯨ ꯇꯧꯗꯦ ꯍꯧꯖꯤꯛꯇ ꯍꯣꯏ ꯍꯧꯖꯤꯛꯅꯤ ꯍꯥꯏ ꯑꯩ ꯌꯥꯎꯗꯦ. أعوذ بالله من الشيطان الرجيم بسم الله الرحمن الرحيم قد أفلح المؤمنون الذين هم في صلاتهم خاشعون والذين هم عن اللغو معرضون والذين هم للزكاة فاعلون والذين هم لفروجهم حافظون إلا على أزواجهم أو ما ملكت أيمانهم فإنهم غير ملومين فمن ابتغى وراء ذلك فأولئك هم العادون والذين هم لأماناتهم وعهدهم راعون والذين هم على صلاتهم يحافظون أولئك هم الوارثون سويدنا منغل أويربني ꯊꯥꯖꯕ ꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯑꯕꯅꯦꯕ ꯀꯔꯝꯕ ꯊꯥꯖꯕꯅ ꯃꯈꯥꯗ ꯍꯥꯏꯔꯛꯀꯗꯧꯔꯤ ꯊꯥꯖꯔꯦꯅ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯊꯥꯖꯕ ꯑꯩ ꯊꯥꯖꯔꯦꯅ ꯏꯃꯥꯟ ꯄꯨꯔꯛꯑ ꯃꯇꯨꯡꯗꯅꯦ ꯃꯈꯣꯏꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯗꯨ ꯃꯈꯥꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯂꯤꯁꯁꯤ ꯃꯈꯣꯏꯒꯤ ꯅꯃꯥꯖꯗ ꯅꯣꯂꯨꯛꯆꯕꯁꯤꯡꯗꯨ ꯅꯃꯥꯖ ꯈꯛ ꯁꯣꯟꯕ ꯅꯠꯇꯕ ꯅꯃꯥꯖ ꯃꯥꯒꯤ ꯃꯇꯝ ꯆꯥꯔꯦ ꯂꯣꯏꯔꯦ ꯁꯣꯜꯂꯦ ꯀꯖꯥ ꯁꯤꯡꯉꯦ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯅꯃꯥꯖ ꯅꯥꯟꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯗꯨ ꯑꯗꯨꯇꯁꯨ ꯅꯠꯇꯕ ꯅꯃꯥꯖꯗ ꯅꯣꯂꯨꯛꯆꯕ ꯑꯃ ꯌꯥꯎꯔꯤ ꯐꯖꯅ ꯈꯨꯁꯨ ꯍꯨꯖꯨꯗ ꯁꯣꯜꯂꯤ ꯃꯤꯗꯨ ꯋꯥꯔꯦꯝꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯆꯕꯁꯤꯡꯗꯨ ꯑꯅꯤ ꯁꯨꯔꯕ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯁꯤꯡꯗꯨ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯒꯨꯟꯅꯦꯕ ꯍꯥꯏꯔꯤꯁꯦ ꯖꯀꯥꯠ ꯄꯤꯖꯕꯁꯤꯡꯗꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡꯕꯨ ꯁꯦꯟꯅꯖꯕꯁꯤꯡꯗꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯨꯝꯗ ꯂꯩꯕꯁꯤꯡꯗꯨꯗ ꯃꯈꯣꯏꯗꯨꯗꯗꯤ ꯃꯈꯣꯏꯅ ꯃꯔꯥꯜ ꯁꯤꯅꯤꯡꯉꯥꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯤꯔꯕ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨ ꯂꯝ ꯍꯦꯜꯂꯕꯁꯤꯡꯅꯤ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯁꯤꯒꯤ ꯑꯇꯣꯞꯄꯗ ꯊꯤꯅꯔꯕ ꯑꯗꯨ ꯂꯝ ꯍꯦꯟꯕꯁꯤꯡꯅꯦ ꯑꯗꯨꯒ ꯃꯈꯣꯏꯗꯨ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯕ ꯄꯣꯠꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯔꯥꯔ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯖꯕꯁꯤꯡ ꯋꯥꯍꯩ ꯋꯥꯇꯥ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯩꯈ꯭ꯔꯦ ꯋꯥꯗꯥ ꯇꯧꯔꯝꯕ ꯑꯩ ꯍꯌꯦꯡ ꯄꯤꯔꯗꯝꯃꯤ ꯍꯌꯦꯡ ꯇꯧꯔꯗꯝꯃꯤ ꯍꯌꯦꯡ ꯂꯥꯛꯑꯗꯝꯃꯤ ꯑꯩ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯗꯥꯅ ꯋꯥꯗꯥ ꯇꯧꯔꯝ المؤذن مؤتمنون أذان لاوركم مؤذنسه سيسو أمانتدار أويدمنه أمانتدار أويدمنه هذه متم مؤذنه لاورو دمينه شهري نه چا متم دو هين كره أذان لاور خنگدور متر متم دو هين كره لاور كنا أذان لاور كدور مي شهري أدو هابي چابي هين چارو دور أدي متم مؤذنه ده نماز صلاة إمام مؤذن سونجي سو أذان لاور متم أويدورينا أذان لاور سونجي سو نايدور ميبا أذان دو أويدمنه لاور أدي أدوم بثبك سيند سو ماسي متم خنگنا لاور دمه أدو كيسو أمانتدار لما سي پونا مسي لونا أمانتدار پو تھرمبت تگي وانته أمين ميم نوام هاي مسي واسي أتوب هاي يامنته کو سي واسي ننگاي کے تخنگ دمين هاي رينه أدو سو أمانت أمنه سيگي سو خلاف تو هاي دو دمنه ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯃꯥꯖꯁꯤꯡ ꯄꯨꯠꯊꯗꯅꯕ ꯁꯦꯟꯅꯖꯕꯁꯤꯡ ꯅꯃꯥꯖ ꯃꯇꯝ ꯆꯥꯅ ꯁꯣꯟꯕꯅꯕ ꯁꯦꯟꯅꯕꯁꯤꯡꯗꯨ ꯃꯈꯣꯏꯗꯨꯅꯤ ꯐꯪꯍꯧꯒꯗꯕꯁꯤꯡꯗꯨ ꯃꯈꯣꯏꯗꯨꯅ ꯐꯪꯖꯔꯒꯗꯕ ꯐꯤꯔꯗꯣꯁ ꯃꯈꯣꯏ ꯃꯗꯨꯗ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕꯅꯤ ꯁꯤꯒꯤꯁꯤꯡꯁꯤꯅꯦꯕ ꯐꯤꯔꯗꯣꯁ ꯖꯟꯅতুꯜ ꯐꯤꯔꯗꯣꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯤꯔꯤꯗꯨ ꯗꯨꯋꯥꯗ ꯃꯌꯥꯝ ꯅꯤꯔꯤꯗꯨ ꯑꯗꯨ ꯁꯤ ꯇꯧꯗ꯭ꯔꯒ ꯃꯥ ꯗꯨꯋꯥꯗꯨꯅ ꯐꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯒ ꯁꯤ ꯈꯟꯊꯒꯗꯕꯅꯤ ꯖꯟꯅতুꯜ ꯐꯤꯔꯗꯣꯁ ꯐꯪꯒꯗꯕ ꯃꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯁꯤꯗ ꯂꯤꯁ ꯌꯥꯎꯔꯦꯕ ꯊꯕꯛꯁꯤꯡꯁꯤ ꯌꯥꯎꯔꯝꯅꯦꯕ ꯑꯗꯨ ꯗꯨꯋꯥꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯂꯤꯁꯁꯤꯡꯁꯤ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ
ꯑꯗꯨꯗꯒꯤ ꯁꯤ ꯍꯣꯠꯅꯕ ꯉꯝꯍꯟꯕꯤꯌꯣꯅ ꯁꯤ ꯄꯜꯂꯒ ꯍꯥꯏꯔꯗꯤ ꯍꯥꯏꯖꯕꯁꯨ ꯌꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯇꯧꯔꯒ ꯍꯥꯏꯖꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯒꯨꯝꯕꯅꯦ ꯁꯣꯏꯗ꯭ꯔꯒꯨꯝꯕꯅꯦ ꯑꯗꯣ ꯇꯧꯗꯕꯤꯗ ꯍꯥꯏꯔꯗꯤ ꯐꯥꯒꯤ ꯇꯧꯒꯨꯝꯕꯅꯤ ꯁꯣꯏꯗꯅꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤ ꯁꯣꯏꯗꯅꯃꯛ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯂꯩꯈꯣꯝꯗꯒꯤ ꯁꯠꯇꯣꯔꯛꯄ ꯃꯆꯪꯗꯒꯤ ꯂꯩꯈꯣꯝꯗꯨꯗꯩ ꯁꯠꯇꯣꯔꯛꯄ ꯃꯆꯪꯗꯒꯤꯀꯣ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯝꯕꯤꯕꯅꯤ ꯃꯥꯕꯨ ꯐꯝꯕꯤ ꯃꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯐꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯒꯔꯚꯒꯤ ꯃꯅꯨꯡꯗ ꯆꯦꯠꯅ ꯐꯥꯖꯤꯜꯂꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯐꯝꯕꯤ ꯃꯔꯤꯛꯇꯨ ꯅꯞꯇꯨꯅ ꯌꯥꯟꯅꯕ ꯑꯅꯪꯕ ꯃꯔꯤꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯅꯪꯕ ꯃꯔꯤꯛꯇꯨ ꯃꯇꯨꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯇꯨꯝꯗꯨ ꯁꯔꯨꯁꯤꯡ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯁꯥꯏꯟꯁ ꯇꯝꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯣꯝꯁꯤꯟꯕꯤꯈꯤꯕꯅꯤ ꯁꯔꯨꯁꯤꯡꯗꯨꯕꯨ ꯁꯥꯗꯣꯡꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯥꯕꯨ ꯑꯇꯣꯞꯄ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯏꯐꯕꯒꯤ ꯃꯁꯛꯅꯤ ꯑꯜꯂꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯨ ꯁꯦꯝꯕꯤꯕꯁꯤꯡꯒꯤ ꯁꯤ ꯑꯗꯨꯛ ꯐꯖꯅ ꯁꯦꯝꯃꯛꯏꯁꯦ ꯑꯜꯂꯥꯅꯅꯦꯕ ꯑꯗꯨꯗꯒꯤ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛ ꯁꯤꯒꯗꯕꯅꯤ ꯑꯃꯨꯛꯀ ꯁꯤꯒꯅꯦ ꯑꯗꯨꯗꯒꯤ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯧꯒꯠꯍꯟꯕꯤꯒꯗꯕꯅꯤ ꯑꯃꯨꯛꯀ ꯍꯧꯒꯠꯍꯜꯂꯛꯀꯅꯦ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯝꯕꯤ 8 ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯕꯨ ꯊꯧꯁꯥꯕꯤꯗꯕ ꯑꯁꯃꯥꯟꯗꯨꯅꯤꯀꯣ ꯑꯗꯨ ꯊꯧꯁꯥꯗꯕꯁꯨ ꯑꯣꯏꯗꯦꯕ ꯑꯜꯂꯥꯗꯤ ꯅꯈꯣꯏꯇ ꯅꯠꯇꯅ ꯑꯁꯃꯥꯟ ꯃꯔꯣꯟ 8ꯅꯦꯕ ꯑꯩꯅ ꯁꯦꯝꯃꯤꯁꯤ ꯑꯗꯨ ꯁꯤꯐꯥꯎ ꯀꯥꯎꯕ ꯅꯠꯇꯦꯕ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯊꯥꯗꯕ ꯀꯔꯝꯍꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯊꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯅꯈꯣꯏ ꯀꯔꯝꯍꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯔꯣꯏꯕ ꯑꯐꯕ ꯊꯕꯛ ꯐꯠꯇꯕ ꯊꯕꯛ ꯂꯣꯏ ꯈꯪꯉꯦꯕ ꯑꯩ ꯇꯧꯗꯣꯏꯅꯣ ꯃꯣꯏꯗꯨꯁꯨ ꯑꯗꯨꯅ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯅꯦꯕ ꯑꯩ ꯏꯂꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕ ꯑꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦ ꯃꯈꯥꯗ ꯁꯥꯟꯅꯕ ꯑꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦꯁꯨ ꯌꯥꯎꯕꯅꯤ ꯌꯥꯎꯕꯅꯤ ꯊꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥꯗꯒꯤ ꯏꯁꯤꯡ ꯆꯥꯡ ꯀꯛꯅ ꯑꯗꯨꯒ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯡꯗꯨꯅ ꯂꯩꯍꯟꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯈꯤꯕꯁꯨ ꯉꯝꯕꯅꯤ ꯏꯁꯤꯡ ꯀꯪꯍꯟꯗꯅ ꯏꯀꯪ ꯂꯥꯊꯣꯛꯇꯅ ꯃꯅꯥ ꯃꯁꯤꯡ ꯑꯁꯃꯥꯟꯗꯩ ꯊꯥ ꯂꯥꯛꯄ ꯏꯁꯤꯡꯅꯦꯕ ꯏꯁꯤꯡꯗꯨꯁꯨ ꯁꯤꯗ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯑꯥꯗꯩ ꯂꯥꯛꯏꯅꯦꯕ ꯁꯗ꯭ꯔꯇꯨꯜ ꯃꯨꯟꯇꯍꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯗꯤꯁꯇ ꯂꯥꯛꯄꯗꯨ ꯁꯤꯗ꯭ꯔꯇꯨꯜ ꯃꯨꯟꯇꯍꯥ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯅꯦꯅ ꯍꯥꯏꯌꯦ ꯏꯁꯤꯡ ꯂꯥꯛꯏꯁꯦ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯃꯊꯛꯇꯒꯤꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯝꯄꯣꯔꯠ ꯇꯧꯕ ꯑꯗꯨꯒ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯀꯣꯜꯁꯤꯡ ꯈꯖꯨꯔ ꯄꯥꯝꯕꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯑꯪꯒꯨꯔ ꯄꯥꯝꯕꯤꯁꯤꯡꯒꯤ ꯄꯥꯜꯍꯟꯕꯤꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯃꯗꯨꯗ ꯎꯍꯩ ꯃꯌꯥꯝ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯅꯈꯣꯏꯅ ꯆꯥꯕꯅꯤ ꯁꯤ ꯄꯨꯝꯕꯁꯤ ꯂꯣꯏꯅ ꯑꯜꯂꯥꯅ ꯇꯧꯔꯤꯃꯦꯕ ꯑꯗꯨꯏꯗꯨꯅ ꯍꯩꯅꯧꯁꯤ ꯌꯥꯎꯗꯦ ꯍꯧꯖꯤꯛꯀꯤ ꯖꯟꯅꯠꯀꯤ ꯍꯩꯅꯧꯁꯤ ꯌꯥꯎꯗꯦ ꯋꯥꯍꯩ ꯋꯥꯍꯩ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯀꯩ ꯁꯤꯗ ꯃꯃꯤꯡ ꯆꯪꯉꯦ ꯇꯣꯒꯤꯗꯨꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯔꯗꯨ ꯌꯥꯎꯗꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯍꯩꯅꯧꯗꯤ ꯀꯤꯡ ꯑꯣꯐ ꯗ ꯐ꯭ꯔꯨꯏꯠ ꯍꯥꯏꯌꯦꯕ ꯗꯨꯅꯤꯌꯥꯅ ꯍꯥꯏꯕꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯁꯧꯒ꯭ꯔꯤ ꯆꯥꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯩꯕꯣꯡ ꯑꯔabta ꯍꯧꯕ ꯃꯈꯩꯗꯨꯅꯤꯗ ꯑꯗꯨꯒ ꯎꯄꯥꯜ ꯑꯃ ꯃꯗꯨꯅ ꯊꯤꯟꯒꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯄ ꯁꯤꯅꯥꯏꯒꯤ ꯆꯤꯡꯗꯣꯟꯗꯒꯤ ꯃꯗꯨꯅ ꯄꯤꯕ ꯊꯥꯎ ꯑꯃꯗꯤ ꯑꯆꯥꯕꯁꯤꯡꯒꯤ ꯖꯣꯔꯐꯣꯏ ꯄꯥꯝꯕꯤꯗꯨ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯒꯤꯗꯃꯛ ꯁꯖꯤꯛ ꯆꯥꯕ ꯌꯨꯝꯁꯥꯁꯤꯡꯗ ꯂꯩꯕꯅꯤ ꯄꯔꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯊꯛꯄꯅꯤ ꯅꯈꯣꯏꯗ ꯃꯈꯣꯏꯒꯤ ꯃꯕꯨꯛꯁꯤꯡꯗ ꯌꯥꯎꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯆꯥꯕꯅꯤ ꯃꯈꯜꯁꯤ ꯌꯥꯝꯃꯦ ꯌꯨꯝꯁꯥꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯥꯏꯗꯅ ꯃꯣꯏ ꯃꯕꯨꯛꯇꯩꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯠꯇꯅ ꯈꯜꯂꯤꯕ꯭ꯔꯣ ꯃꯌꯥꯝ ꯌꯥꯝꯃꯤ
ꯃꯈꯜ ꯌꯥꯝꯃꯦ ꯃꯈꯜ ꯂꯩ ꯌꯥꯝꯃꯤ ꯃꯣꯏ ꯊꯥꯎꯒꯤꯅꯦ ꯑꯩꯈꯣꯏꯁꯤꯅ ꯃꯀꯨ ꯆꯥꯕꯩꯅꯦ ꯈꯟꯕ ꯃꯣꯏꯗ ꯑꯆꯥꯔꯒꯤꯁꯨ ꯆꯥꯏꯌꯦ ꯌꯥꯅꯦꯕ ꯑꯌꯣꯟꯁꯨ ꯆꯥꯏ ꯇꯦꯁ ꯇꯧꯔꯒ ꯃꯈꯜ ꯂꯧꯊꯣꯛꯈ꯭ꯔ ꯃꯔꯨ ꯈꯛꯇ ꯑꯣꯏꯍꯜꯂꯒ ꯎꯝ ꯆꯞꯈꯥꯏꯗꯧꯔꯤꯅꯦꯕ ꯎꯝ ꯃꯁꯤꯡꯗꯨ ꯂꯩꯇꯕꯩꯅꯦꯕ ꯑꯥꯗꯁꯨ ꯆꯥꯏꯌꯦꯕ ꯑꯝꯕꯣꯟ ꯑꯆꯥꯔ ꯀꯩꯀꯩ ꯁꯦꯝꯃꯒ ꯃꯈꯜ ꯃꯈꯜ ꯂꯥꯛꯏ ꯑꯀꯨꯞꯄ ꯑꯆꯧꯕ ꯃꯈꯜ ꯃꯌꯥꯝ ꯑꯝꯕꯣꯟꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯝꯃꯤꯗꯅ ꯑꯕꯣ ꯁꯦꯝꯗ ꯀꯨꯏꯔꯒꯅꯤ ꯃꯩ ꯃꯨꯠꯈꯤꯗꯣ ꯍꯥꯏꯗꯤ ꯑꯕꯣ ꯆꯥꯗ ꯀꯨꯏꯔꯦ ꯍꯩꯕꯣꯡ ꯍꯥꯏꯔꯤꯕ ꯍꯩꯠ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯧꯕ ꯀꯔꯤ ꯀꯨꯔꯥꯟꯗꯗꯤ ꯄꯜꯂꯤ ꯇꯁꯦꯡꯅ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯖꯍꯥꯖꯁꯤꯡꯒꯤ ꯃꯊꯛꯇ ꯅꯈꯣꯏꯕꯨ ꯄꯨꯕꯤꯕꯅꯤ ꯁꯥꯁꯤꯡꯒꯤ ꯃꯊꯛꯇ ꯇꯣꯡꯗ꯭ꯔꯣ ꯑꯩꯈꯣꯏ ꯁꯒꯣꯜ ꯃꯊꯛꯇ ꯑꯗꯨꯗꯒꯤ ꯒꯙꯥꯒꯤ ꯃꯊꯛꯇꯒ ꯇꯣꯡꯂꯩꯗꯅ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯐꯥꯈꯤꯕꯅꯤ ꯅꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯂꯥꯠꯂꯣꯜꯂꯥꯕꯨ ꯅꯈꯣꯏꯒꯤ ꯂꯩꯇꯕꯅꯤ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯃꯥꯅꯠꯇꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯃꯥꯕꯨ ꯀꯤꯔꯣꯏꯗ꯭ꯔꯥ ꯍꯩꯕꯣꯡ ꯑꯣꯏꯕꯗꯨ ꯑꯩꯈꯣꯏ ꯑꯥꯗ ꯃꯌꯥꯝ ꯗꯨꯅꯤꯌꯥꯗ ꯃꯌꯥꯝ ꯆꯥꯔꯝꯃꯤꯗ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯆꯥꯗꯦ ꯀꯣꯟꯅꯦ ꯍꯥꯏꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯗꯤ ꯏꯇꯣꯞ ꯇꯣꯞꯅ ꯍꯦꯛꯇ ꯑꯣꯏꯔꯝꯕꯗꯩꯗꯤ ꯑꯃꯐꯥꯎ ꯃꯥꯟꯅꯕ ꯁꯤ ꯄꯨꯝꯕꯁꯦ ꯑꯜꯂꯥꯍꯅ ꯂꯣꯏ ꯇꯧꯔꯛꯏꯃꯤ ꯑꯗꯨꯒ ꯅꯨꯅꯁꯨ ꯃꯥꯒꯤ ꯀꯣꯝꯗ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏꯒꯤꯅꯦ ꯀꯅꯥꯝꯇ ꯏꯂꯥ ꯂꯥꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯁꯤ ꯃꯥ ꯅꯠꯇꯅ ꯂꯩꯇꯦꯕ ꯑꯗꯨ ꯃꯥ ꯈꯛꯇ ꯂꯥꯠꯂꯣ ꯃꯥ ꯈꯛꯇꯅ ꯍꯥꯏꯕꯗꯨ ꯏꯜꯂꯣꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯖꯗꯕꯁꯤꯡꯒꯤ ꯁꯛꯅꯥꯏꯕꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯃꯥꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃ ꯅꯠꯇꯅ ꯃꯥꯅ ꯄꯥꯝꯕꯅꯤ ꯅꯈꯣꯏꯒꯤ ꯅꯊꯛ ꯊꯣꯡꯕ ꯑꯜꯂꯥꯍꯅ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯅꯨꯒꯤ ꯑꯜꯂꯥꯍꯅ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯔꯁꯨꯜ ꯑꯃ ꯊꯥꯕꯤꯔꯛꯀꯦ ꯍꯥꯏꯅ ꯃꯥꯅ ꯊꯥꯗꯕꯤꯔꯛꯂꯝꯒꯗꯕꯅꯤ ꯐꯔꯤꯁꯇꯥꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯈꯤꯗꯦ ꯁꯤꯒꯨꯝꯕ ꯋꯥꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥꯁꯤꯡꯗꯒꯤ ꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯦꯕ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯁꯤ ꯂꯝꯗꯤ ꯌꯥꯎꯈ꯭ꯔꯝꯇꯔ ꯅꯨꯒꯤꯁꯤ ꯌꯥꯎꯔꯤꯕꯇ꯭ꯔꯣ ꯃꯐꯝ ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯣ ꯑꯁꯤꯅꯤ ꯀꯣꯔꯥꯟ ꯁꯔꯔꯐꯅ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯎꯔꯨ ꯂꯩꯔꯒ ꯁꯟꯗꯣꯛꯅ ꯎꯔꯨ ꯂꯩꯔꯒ ꯁꯟꯗꯣꯛꯅ ꯇꯥꯏꯁꯤ ꯚꯥꯞ ꯇꯥꯅꯕ ꯃꯑꯣꯡ ꯇꯥꯏ ꯃꯨꯀꯥ ꯃꯨꯀꯥꯗꯨꯗ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯒꯤꯅꯦꯕ ꯀꯌꯥꯃꯠ ꯐꯥꯎꯗ ꯊꯥꯖꯗꯕꯁꯤꯡꯅ ꯍꯜꯂꯛꯄꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯌꯦ ꯑꯃꯨꯛꯀ ꯅꯠꯇꯤꯌꯦ ꯋꯥꯍꯩꯁꯤꯡ ꯆꯤꯟꯐꯥ ꯄꯨꯕꯗꯅꯦ ꯂꯥꯏꯕꯁꯤ ꯍꯦꯜꯂꯦ ꯂꯥꯏꯕꯁꯤ ꯍꯦꯜꯂꯤ ꯑꯗꯨꯗ ꯀꯌꯥꯃꯠ ꯐꯥꯎꯗ ꯃꯤꯑꯣꯏꯕꯅ ꯉꯥꯡꯒꯗꯕ ꯋꯥꯗꯨ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯦꯕ ꯀꯨꯔꯥꯟꯗ ꯄꯤꯔꯤꯁꯤ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯋꯥꯍꯩꯗꯨꯅꯦꯕ ꯁꯤ ꯉꯥꯡꯉꯤꯁꯤ ꯅꯨꯒꯤ ꯀꯣꯝꯅꯁꯨ ꯍꯧꯖꯤꯛꯁꯨ ꯉꯥꯡꯉꯦꯕ ꯁꯤ ꯍꯟꯗꯛ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯃꯥꯅ ꯁꯤꯗ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯅꯦ ꯈꯔ ꯍꯥꯏꯔꯛꯏꯁꯤꯕꯨ ꯍꯥꯟꯅꯗ ꯏꯄꯥ ꯏꯄꯨꯗꯒꯤ ꯁꯨꯝꯕ ꯋꯥꯁꯤ ꯇꯥꯈꯤꯗ꯭ꯔꯤ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯛꯏꯃꯣꯅ ꯍꯥꯏꯗ꯭ꯔꯣ ꯀꯌꯥꯃꯠ ꯐꯥꯎ ꯑꯗꯨꯝ ꯂꯩꯗꯧꯔꯤꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨꯅꯤ ꯁꯤ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯤ ꯑꯃ ꯅꯠꯇꯅ ꯃꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯥ ꯀꯣꯠ ꯇꯥꯏ ꯄꯨꯟꯗꯅ ꯃꯥꯅ ꯑꯗꯨꯒ ꯀꯨꯔꯥꯟꯅꯦ ꯈꯔ ꯉꯥꯡꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯤ ꯑꯃ ꯅꯠꯇꯅ ꯃꯉꯣꯟꯗ ꯂꯥꯏ ꯇꯣꯡꯂꯕ ꯑꯗꯨꯅ ꯉꯥꯏꯕꯤꯈꯣ ꯃꯥꯕꯨ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯀꯣꯝ ꯁꯛꯅꯥꯏꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯅꯨꯅ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯔꯕ ꯇꯦꯡꯕꯥꯡꯕꯤꯌꯨ ꯑꯩꯕꯨ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯎꯍꯟꯕꯤꯈꯤ ꯃꯉꯣꯟꯗ ꯁꯥꯔꯣ ꯍꯤꯖꯥꯎꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯐꯥꯎꯍꯟꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤ ꯁꯥꯔꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯨꯀꯨꯝꯗꯨ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯏꯁꯤꯡ ꯀꯥꯝꯊꯣꯔꯛꯂꯕꯗ ꯂꯩꯔꯪꯗꯨꯅ ꯍꯥꯞꯆꯤꯜꯂꯨ ꯃꯗꯨꯗ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯖꯣꯔꯥ ꯑꯅꯤ ꯑꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯤꯡꯗꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯎꯍꯟꯕꯗ ꯂꯥꯟꯅ ꯋꯥꯍꯩ ꯇꯧꯔꯒ ꯈꯪꯍꯜꯂꯛꯏꯗꯨ ꯄꯣꯠꯇꯨ ꯁꯥꯕꯒꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯔꯕꯁꯤꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅ ꯖꯨꯔꯥ ꯖꯨꯔꯥ ꯁꯥꯕ ꯍꯥꯞꯆꯤꯜꯂꯣ ꯂꯩꯔꯝꯕꯅꯦꯕ ꯏꯃꯥꯟ ꯄꯨꯔꯛꯄ ꯃꯤꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯣ ꯅꯪꯒꯤ ꯏꯃꯨꯡ manungdagi aduga Allah na thingkhraba haidokhrabasingdu nattana aduga wa hairakano aingonda aranba tawbasingdugi tasenamak makhoidudi irakna hallagadabani wa hairakano haisi dua torokano gaim haijarakano ba hujik yadre na hairam natro nang ayatu yauhanbada adu yadab singdui matangdadi hairanu hairmi Allah na haisi haijarano mi masingdu khangda lemene hidu tongda masing suknesu kangameba adu bhawan birakwas mokhona khangadamne ba adi suk cham sagdami na haisi aduga nangna tongkhatlaba matamda nang amasung nangga loinabasingna hijaududa hayu thagatleba pumnamak Allah habuni aikhoibu mana kanbibagi aranba tawba misingdagi nang tawrena futani tawro nang sari mena alhamdulillah hayo zalim singda Allah na kanbiri mi alhamdulillah hayo aduga hayu aigirab khongda hanbiyu aibu
ꯈꯣꯡꯗꯥꯐꯝ ꯑꯃꯗ ꯌꯥꯏꯐꯔꯕ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯨꯅꯤ ꯁꯦꯕꯥ ꯇꯧꯕꯁꯤꯡꯒꯤ ꯇꯁꯦꯡꯅꯃꯛ ꯃꯗꯨꯗ ꯌꯥꯎꯔꯕꯅꯤ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯏꯁꯤꯡꯕꯨ ꯁꯤꯐꯥꯎ ꯇꯧꯁꯤꯔꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯤꯔꯣꯟ ꯑꯇꯣꯞꯄ ꯍꯧꯔꯦ ꯁꯤ ꯃꯊꯪ ꯇꯧꯔꯁꯤ ꯌꯥꯔꯦ ꯃꯩꯁꯨ